Pollution Control Board की टीम ने गोडाउन अमदगी मापुगी नुपीग लोइनना प्लास्टिक खाव सामा फारी लोन याब मखल की पोट पुननब खाव लैरिबसिंग सिजनबिनब अथॉरिटी अपील तौरकली Manipur Pollution Control Board Manipur Police na sabat team amana ngasi numiyong matun Imphal East District ki manungsan ba Kuki da liba godown amadi ki plastic khaw bag than hapa bora khaw sa marum fatmam krip akang naba paw ma phangmari ki Pollution Control Board ki kangbu aduna Imphal East ki Kuki da liba godown khar sek tawna bi ki damak police ka loinana lakhi makhoi na godown di Europe matam da di thong lo lag leram ki masigi sumatakta godown du ki mapu du su manak adwai de thiba phangkiti maduna maram oiraga lolamba thong ki so du manak nakpa da leramba mioi kharagi mamangda Manipur Pollution Control Board ki team maduna thuwaki sangsin dunu yengluba da yamna sawba amasum sangba godown du ki manungda pik pik thana plastic ki Sekhaw sing hapa bora samaro madu leramba thina khibani godown adu kanagi no haina mathang mutang thigatnarakpada mapu adu di phangmangam khidi adubu singnangai oiba mawong da nupi ama nanthokina bo khona bo ubanga phangki khudakta mak putana duna phaki mak phara batunda godown adu maki nupana salaibin heba khangmangam ki phara bo godown adu gi loinabi Saurab say kuntra kawi aduga mahaki mapura abdugi mingna Narayan Kumar si kuntra ka makawi makoi Bihar gi Muzaffarnagar dagini Mantripukhi da lairaga lalon itik taw bakang buni maki nupi adu mapam adudagi police na pharaga pukre thawdo adugi matang Manipur Pollution Control Board ki member Secretary Dr. W. Rosan na permission haki pharaba plastic ki bag sing haplaba khaw sing adu plastic bag lising amagi mathak yaugani haina pari apunba bag samarum oi adubu sapsana arumba amadi kayam yama plastic ki bag sing no haibadu khangtukna ba godown adu sil tawre amasum plastic ki sakhaw sing adu truck amada haplaga puri phagalaba plastic ki khaw sing asi recycling topam da thakina na ba thabak pe kharkani mana makha taradun hai khoirambal kaithi da plastic ki polam sing yon ba lak pa khara phaba matam na polam sing asi pushilakli ba asawbo lalon ba sing adu di phadi duga nomagi sara tali ba kangbu asidang phai habi wakat laki wakat sing aduna maram waraga plastic ki khawma mayam am lalon itik tawri ba sikana no musum lalon itik ki thabak thoram sida lone yada ba thabak tawri ba sing aduna kana no habi yamna kupna thijilaga lakhi bani kaina thangda tuan ba source kya de ki plastic bag thamba yamna sawbu godown am lairi habi khangmangam lakhibani madu khangmangam baga loinana ngasi red tawduna yamna ba lonia da ba pulam sing si phagat pang kibani mana makhatan hai ki plastic ki khaw sing si single use plastic ni haiduna lenga na yuan ba thingkrabani masi miyoi bi ki hoxiel da masum lebak le hawda mang tak ningai oira i haiba sapsa ba khudam sangdam leiraba tungda athing ba thamlakhibani maram maduna lonia ba pochai pubu yaba makhal makha kya gi khaw leiri bi sing si miyamna sijanabiyu plastic ki khaw sing sijanaba leblasi asiguma thabak thoram sing paikhatuna lalon itik tawriba sing asi logi matung ina kari thabak lakhotpa yabagi haiba yingsin amasum lemna tharu heri Siri Gaurachandrai namo Purbasaram da khoi punamak leminaramba INA moirang da suk matam sangna thaupuviramba Sri Mairemam Kamal Singhana Taibang Sintha loireduna nungsiraba imung manung sagai na tei amadi marup mapang khwai punamapu thadoklamlaga haukiba September gi ang 18 English ngani ga kungamanga langwan gi kungani pani panba irai numita guru gi kripa dagi base onduna Sri Krishna Chaitanya Niladas haib nam phangjaduna Brindaban prapti oikhre lakliba October gi tang ama English ngani ga kungamanga meragi mapani pan bi himjagasa numita srata din thokle numit asida laikhidarabagi atama santi gi damak ngamjaba hairang lairang khradang hari sankritan galoina Siri Gauranga Mahaprabhu gi saranda kasagadauri upalaksya sida Brahman Vaishnav ahalaman amadi marup mapang khwai khibingna matam sana lengbirakuna harinam sravan tawbirana ba paujanjari Thauram pareng nungthil pung 12 makhai sankritan hoba layoi khraba ipa ipung ga tinabiramba loinabiramba aikhoina di sakhang jahaudraba mipung khudimangna laikhidabagi paujel asibu thingna birabadi mahaki aroiba mathau mangam pangthokpa sida leimana matang oirabasu katpiduna saruk yaba lakpiyu haina imung manunggi miyoi singi maikai deki paujanjari ba imung manung sing mafam mairembam laikai moirang thauram tokpham mairembam laikai mandap moirang World Food India 2025 Manipur gi mingsat purakre New Delhi gi Pragati Maidan da September kungo humdoi gi horaga ngasi lusin gi World Food India 2025 ta Manipur lenga na thoramasi gi
fourth event partner oina saruk yaduna Manipur gi mixed program kre Manipur lenga ki forest and environment, horticulture and soil conservation, agriculture, trade, commerce and industry, Manipur food industry corporation limited na singba department singna punuk samnaduna state asigi mut singibani thawra madura Manipur gi saksa youth state asigi food culture amadi food processing da investment tawnabi ki matang de agriculture sector amadi industry ki marak lairiba afaba mari miyam uthokpam ki thawra maduda pothok libasing amadi laigadoribasing da khudong saw kaya marum piba ngamle haiki World Food India da puthokiba Manipur gi pothok sing laiba lakibasing na phungdokpi gi matungina geographical indication JE tag phanglaba sakhau kasai gi sampra amasum sirara khongi morok amadi taimenglonggi komla sing miyamna thoidok hendokna pamna bu oiri loinana yendem maroi nakupi napakpi saugri kihom kiwi haikru amadi wall fruit na singba masing yamna launaba order piramna hari orkhulgi MS Kahodin Farmer Producer Company Limited ta pot laibasingna avocado metric ton 20 sing metric ton kun o moro kg lisingama amasum kasai gi sampra kg lisingama sangwa gi order tawramne hari amaromda tuan polam sing supply tawraglaba memorandum of understanding or MOU khuyek pinaba pambagi wapam phongdoklamba su yawri top makhalama oina Manipur gi stall sahi leader sekmagi yu fanki Delhi yamna tuan state gi miyoi na sekmagi yu dealer oiningwi apama phongdoklamle haidina su paus da makhata na phongdorakli ayaba yaudana Nepali amana thamna pokpi village ki sip oiri Manipur da mitop kya sangsilakpa ki wathok ama thoklingai serakta Sandel district ki thamna pokpi village ta Nepali amana village sip oiri besigi matang lengakna miyeng sangpi yu haina Lamkhang Naga tribe ki chairman oiramba TS Besang na phongdokre Manipur Press Cup ta pangthokpa pawgi mitma mada mahakna hai SK Lapmol Allies SK Wanglon koba miyoisi kumza English ngani ka kungo homdoi gi April amada bellowship oina khanmani adubu mangna bellowship oiri bis naga customary law gi matung inadi oipam thokti Indian Constitution ki Article 371 sina piriba kanglon gi wang naga fru ki miyoi nataba Nepali amana bellowship oiri bis yapam thokti SK Lafmon bu bellowship oina khankraba matungda khunja singna akan mamong ni yaning da phungdoktuna lakhibani SK Lafmol hairiba miyoi si Kansa Thakuri ko Nepal dagi lakpa miyoi amagi masanupani hari Zeribam gi relief camp da sahi tara humdoi subada ngairiba nupa masa ama thauri yanduna siramli Zeribam gi relief camp da ngasi nongalamdai pung anirom tabada masagi sahi tara humdoi subada ngairiba nupa masa ama thauri yanduna siramli laikhidaraba nupa masa dugi maming yorembam Angamba kawi Zeribam district ki Boro Bekra subdivision manungsana laiba lamtai khunaudagi Wai Romeo Singagi masanupani hari Meitei amadi Kuki Furuk ki marakta kangluk ki hatna sunaba thaktok sing thulakibaga loinana khulai paiba Kuki militant singna yum kya mai tharakpadagi Zeribam da hangba relief camp na changjupam lawdun lairakibani lamtai khunauda lairiba miyoi singna Kuki militant singna kian khanganbagi thakdok leptana tholak maramna mafam adura lairiba miyoi sing masagi mayum thadoktuna relief camp na changjupam lawdun lairaki Mafam thadokuna selaklaba miyoi singi saidang pham lawnabagidama hangdokhiba relief camp asida hauzik lamtai khunau yauna Zeribam district ki tuan mafamdagi lanjenarakpa miyoi sing changjapam lawduna lairi amasum thauri yanduna sikraba nupa masa adugi haksang postmortem tawnabagidama Silsar Medical College and Hospital da pukre Assam Rifles na nupi masa ama phana bohnaramle September 19 gi nungthil pobop masana masabu Friends of the Hills people ni haijariba Assam Rifles ki personal sing sahi nauribi nupi masama phana bohnaramli haina lamlang sanau longnau na thadorak siol amana phundorakli siol sin hai apaspana chungoi oina sisinaraga Assam Rifles ki personal sing sahi nauribi nupi masama bu sexual assault amasum organ trafficking gi wakhalonda phana bohnakhibagi thawong ado akan mamong na kanem tawi Apaspana maram oiraga Assam Rifles na mi hatpa masum phabada thingbinaba leitabagi thawong ase asumba pamba mi khudimangna kusamnaraga thingnaba honabagi tangai fatabale district authority singna hiramasigi matangna governor in council da pukhatuna asuma well phongana na tharong lakhotgadabin hanesu sirol sina makhata na phongdorakli Tamil Nadu gi rally da miyam nesinabada miyoi kunthraga mapan Sire duga maudraga mangana sokli actor oirambadi ki politics ta khongdarak tuna TBH ke
पार्टी की लुसिंग ओरिबा बिजोय की तमिलनाडु दा पांगथोकपा रैली अमदा मियाम नेशनबदगी पिकलिबा अंगांग यावना मियोय कुंथ्रागा मापन सिरे अमसुम अतोपा मौद्रागा मंगाना आसो अपनंगली प्राइम मिनिस्टर नरेंद्र मोदी ने थौदो अदुरा लेखिदरबसिंगी इमुंग मनुंग लुपा लाख अनि एस ग्रेसिया ओइना पीरगन हेन लाउथोखरे आसो अपनंगलबसिंगदना लुपा लिसिंग यांखै पीरगनि हाइरि टीबी के लुसिंगबा बिजोयनसु लेखिद्रबा मियोय कुंथ्रागा मापन की इमुंग मनुंग लुपा लाख कुन कुन पीबगा लोइना आसो अपनंगलबसिंगदा लुपा लाख अनि पीरगन हेन लाउथोखि सोशल मीडिया प्लेटफॉर्म एक्स थादोरक वरोल अमद बिजोय नाखि लेबक थीब थौदो अमद मियोय क्या सिखिबगा लोइना कयामरुम आसो अपनंगखिबगी थौदो अदु निंगबा काइनिंगाइनि रैली द सरुक याप लाखिबा पिकलिबा अंगांग सिंगावना मियोय कुंथ्रागा मापन लेखिदबगी थौदो अदु पुंसि सुप निंगसिंगदुना लेहौरगनि हाइनसु फोंदोखि अमरमद तमिलनाडु की चीफ मिनिस्टर एम.के. स्टेलिना ngasi thawdok thokpham da satuna awaba taraba imungi miyoi singa unaduna wari sanakri rally da nationabagi soklaba miyoi singe phibam yengsinna ba government medical college and hospital su sakhi thawdo adugi matangna mahangna awaba phungdokhibaga loinana leikhidraba singi imung manungda lupa lakh tara pibaga loinana aso apat nanglaba singdana lupa lakh amamam pigani haina su lauthoki मतौ क्रमना थौदो थोखिबनो हाबिगी मतंग मपुंग फाना थिगत हनबगी मतंग थबक्तगी पोथारबा जस्टिस अरुणा जगदीशना लुसिंगदुना जुडिशियल इंक्वायरी अमन सथरगनि हाइब वफम सुमांग फोंदोखि थौदो थोखरबा मतुंग होम मिनिस्टर अमित शाहना तमिलनाडु की गवर्नर R.N. Ravi अमरी मिनिस्टर M.K. स्टेलिनगा वारी सानादुना सेंटर की मैकेरिगी पांगबे ममतिंग पांगन हेनसु फोंदोखि अवाब तारबसिंग मतेंग पांगबगी मिंगदा पॉलिटिक्स तौबगी वाखलोन थादोक्सी पिसोरजित मियोयबगी पुंसीदा अवाना तारबसिंगी मतेंग पांगबा हाइबसे मियोयबै खोइगी चटनबी अमनि मरम अदुन अवाब तारबसिंग मतेंग पांगबगी मिंगदा पॉलिटिक्स तौबगी वाखलोन थादोक्सी हाइना थोंगजु केंद्र की MLA TS बिसोरजिन फोंदोखरे अकामपाट आइडियल कॉलेज रिलीफ कैम्पदा तीर्थ यात्रा बैनर्स मखादा इम्फाल ईस्ट अमसुम थौबाल डिस्ट्रिक्ट लाइव तोवान तोवान इंटरनली डिस्प्लेस पर्सन सिंखक्तगी ओइब खोंसत अमा मणिपुर की लाइफम सिंग लाई खुरम चटनबगी लमथाबगी थोरम अमगा मरी लेना MLA न वाफम असे फोंदोखिबनि MLA सिगी मियेंगदा कमिटी ऑन प्रोटेक्शन ऑफ Meitei victim मोरे न सिंदुना पांगथोखिबा थोरम अदुगा मरी लेना MLA बिसोरजिन मखातना हाइकिबदा अखोय अमा तोइना नुंगसिनब लैरबा मतमदा इंग तप सखतप लमदम अमा हाइबदु ओइबा ngangani कांगलुक की इरांग मरम ओइरगा मयु मैकई थादोक्तुना लंजेनरक्लबा IDP सिंग सही अनि हेना तुवान तुवान मफम क्यादा संजफम लौदुना लाखली ngasi थौरम असि तुवान तुवान मफम लैरिबा IDP सिंग सिना लाइफम सिंगदा पुन समिनदुना लाई खुरुमदुना वखल नुंगाइना मसुम इंगथना लैनबा होनबदा खरादा ओइरबसु मतेंग पांगनबगिदमक्तनि IDP सिंग नुंगाइतब सिंग लैरकप मतमदा माकी मैकईदा पाउ फौरनबा अपील तौखि लोइनना मियामना IDP सिंगी मफमदा मतेंग पांगबा लाकपदा माना मतेंग पांगबिरमी हाइदुना सोशल मीडिया सिंग ओइना थगतपियो अवाना सिंग मतेंग पांगबगी मिंग पॉलिटिक्स तौबिगनो IDP सिंग अवाबसि थमोय सिंग मतेंग पांगमिनसी लेंगन IDP सिंग मसा मसागी मरमदा हंजनदुना लैरब खक्तदा मियामना पामलिब इंगतपादो ओइगदोरिबने मसिगिदमक सरकार की मैकेदिगिसु होटनबा याबसिंग होनरी सरकार होटनरिबसिगी मथक्ता आई की लेवलदुसु अवाब तारब IDP सिंग असि मखोय मखोयगी मयुमदा हंजननबा अखोय पुनो होटनमिना साइखि बांग्लादेश अमसु म्यांमार लैरिबा मीतै सिंगी अरिबा खुबम सिंग अमदि सनामई लाइनिंगी फिबमगी मतंगदा खन्ननैनखरे इंटरनेशनल सनामई एसोसिएशन की अहुमलक सुबा मापो कॉमन नुमित थौरम अमसुम सनामई लाइनिंगी मरु ओइबा लाइनिंग थौ लाइरेंबी सिंग हाइबा हिरमदा कॉन्फ्रेंस अमंग असि कैसामपात लेबी स्टेट सेंट्रल लाइब्रेरी हॉल पांगथोखरे थौरम अदुरा DM कॉलेज ऑफ आर्ट्स एंड डीन्स ऑफ ह्यूमैनिटीज की प्रिंसिपल प्रोफेसर डॉक्टर सगोलसेम लांचेनबा इंटरनेशनल सनामई एसोसिएशन की प्रेसिडेंट सपम बैग्या मुतुवा म्यूजियम की डायरेक्टर मुतुवा बहादुर मसुम सुमांग लीला के आर्टिस्ट मसुम सकंगनरबा राइटर इबोयम खुमन अखनब मिथुंगलेन सिंगोखि ngasi की कॉन्फ्रेंस अदुर बांग्लादेश अमसुम म्यांमार लैरिबा मैतै सिंगी अरिबा खुबम सिंग अमसुम सनामई लाइनिंग की फिबम अमदि सनामई लाइनिंग की मियामना पामना हननब पांबै सिंग हाइबगी मताना खन्ननैनखि इंटरनेशनल सनामई एसोसिएशन की इगबा सपम बैग्यना हाइखिबदा मैतै सिंगी सनामई लाइनिंग असि 1944 दा वांखै थंबाल खोंदगी सफोंलखिबने मसिदा लाइनिंग असि की मरमदा मणिपुर की तंपाकी मफम अयामबदा लैना बहौरबसु मापुंग फाब ngamdana लैरिबसि अखोय खुदिम नैना फंथुइ मणिपुर थोकलिबा कुकी अमदि मैतै की इरांग असि इंडिया लेंगाना कुकी सिंगी मनिंगदा लेप्तुना तौहल्लकपा एटेक अमनि हाइबसि मणिपुर मियामना मयेक सिंगना खंगी लौरेंबम गानबी
India lingana thingthang kya da Manipur bu thugai na bu honarakpada furup masial gi marakta singsep thaba hujuksu leptri. Idea of Manipur gi wakhalon da hingjaba Manipur ni masida India na ku thingjin bam thokti. Lamda masida nungsi sana laiminaba pamdaba singi Manipur thadolaga satpi khro Manipur thugai na bu honarakano. Manipur thukliba Kuki amadi Meitei gi irang asi India lengana Kuki singi maningda Leptuna touhallakpa etek amani haibasi Manipur miyamna mayek singna khangi haina. Manipur Integrity and Solidarity Day Observation Committee ki Chairman Loremam Nganbina Phongtokri. Haribo wafam si khumja English singani gi September 19 Manipur gi integrity kaibi yaro hena sadakhiba asobo rally edu gi 15 suba Manipur Integrity and Solidarity da thauramga mari lainana wafam si Loremam Nganbina Phongtokhibani. Mana makhatana hai Bangkok to India lenga amadi NASN IM gi marak tauna khibe agreement aduda ceasefire without territorial limit haibo hai asi yorakpadagi lamda masigi miyamna haunaruba naidana Manipur tongana labia ta pe haroi amsu Manipur thugai pe haroi singtam animak amatani masida India lenga na kuthingjin bam thokti amadi Manipur upuna laiminaba pamdaba sing Manipur thadolaga satpikho tawbudabu Southern Nagaland natragana Greater Nagaland haibo wai sijinaduna Manipur thugai na batabu yaro heduna akan ba khongjang sangshin kibu numit adu ngasigi numit asini haiki mana makhata na hai Ihaw sidagi hauduna ceasefire without territorial limit haiba wahai sidagi Manipur gi saktam kaibi yaro haiba English singani ga amagi June taragani pani ihawda amade miyoi kya laikidaba sidagi ceasefire without territorial limit asi lauthoki bane haujuk su India lengana Manipur thugai na bohona baleptri matamadu da NSN IM na Talib demand si Manipur lenga amadi India lenga taksin kibani Manipur gi miyam ga khut thoknaraga tan kiba demand thi adubo hauji thuliba Kuki amadi Meitei gi irang asina India lenga na yokhatuna thamliba su militant sing na maruina Meitei sing India lenga na maning de Leptuna touhallakpa etek amani haibasi Manipur miyam na mek sing na khang heba opum tam kiloina Kuki sing na taliba separate administration gi manglan mangda phawba mang phawna roi aduna Manipur India lenga na yengliba miyeng asi Manipur miyam na haising na kupna naina ba mathok ta hena Phongtokhi Kungamangarak Super Manipur Integrity and Solidarity Day 2025 ki thauramadu Manipur Integrity and Solidarity Day Observation Committee ki Chairman Loremam Nganbi Vice Chairman Oinam Premjit amasum UPF ki Advisor Advocate L Yadumani na Resource Person oinasu sarungya ki hedi Tentang nasum na miyam na thamjaramge duga hausiku oina di miyam pau matang sa lusinjarage amasum makataba anoba update miyam pu nang mina